Yumnam khemchand bu BJP ki legislative party ki leader oina khankhre hari mapan thokna leadership munarakpadagi MLA singi mifam thengna haukhre hari Amit Shah BL Santos amasung observer Tarun Chukna BJP MLA singa unakhre hari BJP ki national leader singna kaurakpadagi National Democratic Alliance NDA gi MLA ayamba Delhi da thungkhraba matungda hojik ngahaki mamangda BJP legislature party khaki oiba mifamama party asigi head office da pangthokpa haukhre hari BJP legislature party ki leader khanbagi mifam adu Union Home Minister Amit Shah na mayai tangba lauki BJP ki National General Secretary Organization BL Santos Samsung ngarang mikhal asigi Central Observer hapkraba Tarun Chukna Center ki leader singi mahut sinki National Media da phongnarakpagi matungina nauna semgadoriba government ase miteida Chief Minister pigani aduga Deputy CM ani thamgani amana Kuki kanglupta atopa Deputy CM amana Naga da pigani hari hana ding asi nungthil pung ahum tabda MLA punamaki oiba mifam phamgani haina center ki lusingba singna hairakkiba laikibani adubu manunggi oiba sayet naba kharadagi matam khajik theng tharaktuna ngasi nungthilgi pung 3:95 tarakpada party office da yoraknaba matam pirakhi hairi mifam adu loiraba matung numidang waramgi pung 3 tarakpa matamda National Democratic Alliance ki MLA singi oiba mifam amuk makha chathakani hairi hairiba mifam adu da party gi lusingba khangadra natraga khalloidra haibadudi hausumaki oina haiba ngamdre hairi kari maramgi damak matam chana mifam hauba ngamdribano haibagi matangda phangba pauna hai MLA oina di tamanga dagi tadana karaklaba amasung minister Kiaraksu oiramlaba adumapo BJP dadi anauba oidiba MLA ama BJP legislature party ki lusungbo oina central leader singna hapkani haiba pau ama ningphung tanaraki hairi pau adu tanarakpadagi mahake BJP da changlakpa kuidriba misakne maramaduna mangonda chief minister oihanbada sogatpa ngamloi haiba MLA kya marom thorakhe MLA singi marakta signature campaign taunaraga party ki lusungbo singda pisinnarakpa amasung mahak pukarigumba leader khallagadi sagaloi hainarakpadagi Central leader singna kari tawgadabano haina khanadaba yadaba tanpham oirakpadagi matam theng tharakpani hairi Speaker da se langsiloba Congress ki MP Nipan Parliament mifam dagi tanthokre hairi Speaker da se langsiloba ki dama Congress ki MP Nipan Lok Sabha dagi tanthokre hanagi Army Chief MM Narabani gi phongdriba article amagi matangda leader of opposition Rahul Gandhi na wafam khara phongdok nabagi tanja pidi haibagi damak house da sarang na batho alakpagi MP sing adu tanthokibani hairi Parliamentary Affairs Minister Kiren Rijiju na opposition ki MP sing adu ki mayapta resolution ama pukhalakhe resolution adu ki matungina house dagi half tanthokraba MP sing adu de Manikam Tagore C Kiran Kumar Reddy Prasad Padole Hibi Ide Din Kuriakose S Kenkatesan Gurjit Singh Usla amasung Amrinder Singh Raja waring ne hairi Rahul Gandhi bu president address ki motion of thanks ko marilena wangang nabagi tanja hek pibaga hanagi army chief MM Narabane ki phongdriba article amagi maramda wangang ba hauke matamdu the house ki mefam the chairman oina thopu kiba Prasan Tina Gandhi ki wafam adu hauna bi matungina house table torok na bakhangan khe Parliamentary Affairs Minister Kiren Rijiju na hiramasigi matang be speaker ki ruling pi na ba taksilakhi bani hairi Class haukiba numit tara mga haukrabasu lengak na mahiro sing the textbook sing fanghan bangamdray desam gi thomi sing na bosem ge office mamangda ngasiso akan ba protest tawkhre hari Manipur lengak ki Directorate of Education School na sahi asigi January tara mga da thokiba notification amagi matungina class 10 phawba tamleba mahiro sing ge class January tara mapandagi hauna na bakhanga lakhibagi matungina class hauna kharba phawbada mahiro sing na tamgoda ba textbook sing di fanghan bangamdray oja kharana Osta hai lenga ke school sing January tara mapandagi hangdokle amasung mahai tambiba haure adubo angang sing na tamgadaba textbook sing adudi mahiro sing da ama phawba phanghan bangamdrei class 1 dagi na class 8 phawbu gi manung da leiba mahiro sing gi oina de lemna textbook piba haiba lenga ki thousel adugi makha da sahi khuding ge class haudrangai dagi hauna textbook sing school sing da yahollaga lakhe haiba textbook sing adu mahiro sing aduna school karaklaga pulap pirambane adubu handak sahi ki oina di ZEO nasu school da textbook pirakhidrai school authority singasu mahiro sing da textbook sing pi bangamdrai lairik yauduna takpi tambirakpa numitara mangani haukhre asigumba thodo ase amukta thorakhidrai Maharashtra Democratic Students Alliance of Manipur da bosam na namleba textbook sing quality yaudaba se da number yaroi
hiram asida education commissioner senaram loi haina leite haiduna ngasisu bosan ge office mamangda protest tawkhre protest adu desam ge president somojina haiki lairik namugi se supply tawbada officer ke amarum senai makhoi ge lanai ge oiba interest makhoina punselakpa farm da lairik namhanaba se supply tawhanbadagi hojikti textbook sing matik mayai sena nambangamdrei masi yamna chawba scandal amane tungi yumbi oigadariba mahiro singi textbook number da samna lauribasi khara lauzaraga tumina toksakigani haina marol thoktana leiri masi kaidamwedasu yaroi chapchaba inquiry masathagadabane aduga scandal asida senariba maralaiba sing adu puthokpaga loinana makhoigi mathakta logi oiba kanba thabak lokhatkadabane da samna haribasida tadragadi maiholang pokyawba khongjang sangsangani haike Census Thengtha Hanaba Manipur ki MP ahumna Parliament ta pukhat piu haina Jitendra Ningomba na phongdokhre haujau jik chathariba Parliament ki budget session asigi manungda Manipur da census tawgani haina langliba sikhara Thengtha Hanaba Manipur ki MP ahumna Parliament ta pukhat piu haina campaign just and fair delimitation ki convener Jitendra Ningomba na ngasi pawmi singda phongdokhre mana makhata ra haike haujiki tan phamasida Manipur da yungkok amasung mikok thiba ki thabak tawbada achumba phangloi habisi hana dagi su hauna center gi lusing basing amasung governor da su memorandum pisenduna khangan khiba laikrai mamang sahi ki December 15 da prime minister da census postpone tawhanabagi maram sing yawba memorandum ama pisenkhe madugo chap manaba memorandum copy ama amasung atopa memorandum amaga su Manipur gi governor da pisenkhiba laikrai masidagi su handokladuna governor ga unanabagi damak aikhogi legal expert sing yawba tem ama governor unanaba matam pibina ba haijakhiba laikrai madugi hauju phawba pirakpa laitre mahana makhata na haiki mamang sahi ki December 13 ta census directorate su zerot ama pisenduna mikok thiba yungkok thiba ki thabak lepna na ba khangan khiba laikrai December 13 ta political party pumbagi mifam ama pangthoktuna NRC na traga masiga manaba kanglon ama semdri phawba census tawhandana ba punna warep lominaba laikrai haina phongdokhe Kaubro amadi thangjungi lifeform asi state sida khundaminari ba phuruk khudimakine haina phongdoraklei Kaubro amadi thangjungi lifeform asi Manipur da khundaminari ba phuruk khudimakine haina Committee on Protection and Preservation of the Historical Rights of Kaubro and Thangjung Hills Range Secretary President Sapamcha Jadumanina phongdokrei ngasi Secretary nasinduna Manipur Press Club da pangthokiba Sacred Site of Kaubru and Thangjung haba wakalon da nomagi oiba pangthokiba khanane bagi thorong ga mari lenana waphamasi secretary President Sapamcha Jadumanina makhata na hai yellow puru khudimaki horok phamne haina laidiba Kaubru amadi Thangjung lai phamlen asi mapalam dagi changlakpa mitop sengna popi thajinduna lai khoiramba changbada atingba piba amadi changlak lagana hat kani tukani haiba India se Hindu leba ama oibana lamdam asidasu Hindu singi oiba lai khuram phamdi semgat sagatuna maning tamna lai khuram lei aduga aikhoina aikhoigi horok phamdi oiriba Kaubru amadi Thangjung da lai khuramba changbada atingba piri haina phongdokhe Maharashtra da miyoi ama bot lepa yana na ba chahi taruk ta ngai ribi machanupi khankhre hairi gram panchayat ki sarpancha khanbagi mikhalda mirep oiba yana ba Maharashtra da masagi chahi kunganipan rom suraba nupa amana chahi taruk khakta ngai ribi machanupi khankhre mirep oigada ba miyoi sing angang ani dagi hena pokpa yade haba state ki chana kangon ama leiba maramna masagi chahi taruk khakta ngai ribi machanupi khankhre bani hairi Nanded district ki Kerol village da leiba Pandurong Kondamangale kauba miyoi amana machanupi bu kenel amada langtharaga hatkibani haina police ki report na hairi Nizamabad ki police commissioner T Sai Satyanai na haiki numit kharagi mamangda chaida palige Nizam Sagar Kenel dagi nupi masa amage asiba sang phangkhar matung da makhata na investigation sathabada mahake apokpana mikhal da mire oiba yana ba thawaina hatkibani haiba khangbangam lakhe police na senal ba me edu pharga wahong pahong sathari khungang ki mafam amada samkapagi sinpham da laiba Pandurangana handak pangthokadoriba panchayat election da mire oining baki apamba laikhe adubo Maharashtra gi two child policy matungina mire oiba yadaba maramna machanupi hatkibani hairi Sarkar semnaba Delhi da thaurang tauringai BJP ki Kuki jo MLA manga resign tauraba yana leire hairi Hanagi Chief Minister N Biren Singh yauna BJP ki MLA Singh amadi Sarkar sembada yauramba atopa political party ki MLA Kundrom amadi BJP Central Leader Singh na Manipur da anauba popular government ama semnaba ki damak thaurang lingai chera sida Kuki jo phuruktagi karakhiba MLA taragi manungda MLA manga Manipur Legislative Assembly ki membership oibadagi resign tauba yana
leire haina thajaba yaba source amana phongdoraklei paw asina makha taraduna hai Kuki ki civil society organization amasung militant group singna makhoina taliba demand union territory with legislature asi phangdriba phawba Manipur da anoba popular government ama semnaba thorang leba asida saruk yaba yaroi haba akanba wafam sing thamduna lakhiba asida Kuki phuruptagi BJP MLA taret karakhe MLA ani amana Kuki People's Alliance KPA dagini amana independence ne honglak Manipur ge political gi mayol asida central BJP lengak na Manipur da popular government ama thamna bagi pandam da ngarang New Delhi da BJP parliamentary board na party sigi national general secretary Tarun Chukpu Manipur BJP legislature party ki lusung ba khanna bagi damak advisor oina hapkhe masagi matung tarak pada BJP party ki high command party sigi oiba consultation meeting sing pangthokhi baga loinana Manipur BJP legislature party ki lusung ba khanna bagi damak ngasinu medang waram Delhi da Manipur da ki satkhiba MLA sing yawno mi pham pangthok lagane masagi matung tarak pada Manipur da popular government ama lehna bagi damak makha tana mi pham pangthokane haide hauzik New Delhi da sarkar semna bagi damak kem tawduna leiriba MLA sing atudi BJP NDA gi partner oiriba National People's Party NPP Naga People's Front NPF amasung independent MLA ahomne hairi central BJP leader singla lokhatliba khongthang gi saruk ama oina observer oina hapliba Tarun Chukna kopna yengsinduna tangai fadrabade leader oiningba MLA singi maraktagi songthoktuna bot tawraba matung lusingba khanbagi oithokpa yabasu lei haina source asina phongdoraklei jera sida Kuki maraktagi karakhiba MLA taragi manungda KPA dagi karakhiba MLA sing Manipur da BJP na led taramba government adudagi 2023 gi August da support tawba tokle haina laothokhre laikhre hauzik BJP ticket ta karakhiba Kuki MLA taret ki manungdagi MLA manga Manipur Legislative Assembly gi membership oibadagi resign tawgani hairiba sina maram oiraga central BJP lusingba singna Manipur da popular government ama semna ba thorang liba sida chauna akaiba piraba yai haina source asina makha tari Governor की मथक्ता MPCC की president Mega Chandrana High Court writ petition file तौखरे हारी MPCC की president MLA के Mega Chandrana Manipur के governor Ajay Kumar Bala की मथक्ता High Court petition file तौदुना governor ना Indian Constitution के article 174 clause 1 थुगाइदना चले हाइना मराव सीखरे Mega Chandra की Manipur High Court था की petition अदुदा हौजिक लेरिबा तराने थोई शुभ Manipur Legislative असे Indian Constitution के article 174 clause 2 की मखादा लेम्हौरिबा Assembly की ताम असे dissolution तौब चुंगने हाइरे writ petition Simahad Amamang Tha Janawari Kungamapan file Tauduna Governor na Manipur Sathariba Administration Ase Indian Constitution ke Article 174 ki Makhada Chief Justice ki Kuthangda appropriate bench samana khanabiyo haina prayer taurakhi hairi MPCC ki President ke Mega Chandra na High Court of Manipur da tharakhiba writ petition aduda Manipur ke Governor na Article 174 clause 1 asilana unconstitutional oina sizinai haina challenge tauraduna Indian Constitution के Article 174 clause 2 की मखादा हौजिक लेरिबा Manipur Legislative Assembly असे dissolve तौबियो हाइना मखा ताना prayer तौरी केस असिदा Senior Advocate and Bhupendra Maitai na petitioner की council ओइरे अदुगा Union of India यावना respondent सिंगी ओइना Deputy Solicitor General of India KH Samarjit Singh na represent तौरी अदुगा Manipur government की ओइना High Court के Advocate General Lenin Hizamga Lunana Deputy Government Advocate O Raran Kumar na represent Tauri Hari High Court na Tharakliba petition na se Indian Constitution ke Article 174 ke interpretation sing yawba maram na Chief Justice da refer taurakibane maramasina Justice A Guneswar Sharma na writ petition asida rest taurakhiba issue sing asi appropriate bench samana khana hanba chungani haina observation piki tharakliba writ petition asiga mari lenana High Court of Manipur na respondent sing the legal notice thakiba leitre adumapu High Court ke registry the case asigi file sing asi Chief Justice da phanghanduna makha taba administrative order ama thoktuna case asigi listing tauna ba khanghan khre hairi
NS 202 da pung homudraga nithogi blockade laothokhre hairi hangpung sangsak phunghon sangsak kholen amasung hatha khulsing gi maru oiba lambi ama oiriba National Highway 202 sembagi compensation pithokadabani haina Development Committee na February 3 gi ayukta gi hauraga pung homudraga nithogi total shutdown laothokhre ukrul gi press club ta pangthokiba press conference ama da lamgi compensation pi daba amasung road gi construction gi thabak sing lep tuna leibagi mayakta committee na total shutdown gi khongthang si lokholakpani haike committee sina harakpagi matungina fence corner dagi soitha phawbagi lambi asina ukhur kamjong amasung imphal gi emergency medical airport amasung commerce gi oiba maru oiba lambi ni adabu lambi asida singsenba landslide amasung pothole yamna leibadagi miyamna sathoka sen tawbada awaba mayaknari masigi sumathakta kumja 2018 dagi land acquisition gi thabakti haure adabu ngasi phawba compensation gi senpham pidri maramasina interest sada tarane tho yauna compensation pigadabane package 4 gi oina lupa crore 16.38 award tawkhre hairaga maintenance ki oina di lupa lakh tarani pan khakta ki tender taropa sida committee na singnaba phawhale haike committee ki secretary itmod hun singna haibagi matungina January 19 da DC ukrul da memorandum pk adu pakhum piraktabadagi thaba ase lokhalakpani hari NS 202 blockade tawbagi mathakta ukrul da leiba NSIDCL office su lok tawgani haike lambi ase khul amakhakta natana tangkhul community punamaki oina lifeline ni miyamna shutdown asida mateng pangbiu haike BJP amadi makhoiga satpinariba party sing maru phangna muthatri phawba ingtapa Manipur ama porakpa ngamloi haina phongdokhre BJP amadi makhoiga satminariba party sing maru phangna muthatri phawba ingtapa Manipur ama porakpa ngamloi haina Samajwadi Party Manipur gi state president Konthaujam Biswarjit na phongdokhre ngasi Imphal West ki manungchana leba Konthaujam da leba Konthaujam Biswarjit ki mayamda pangthokiba pawgi mifam amada wafam simahana phongdokhibane mana makha taraduna hai Kuki amadi BJP ka manaraga president rule asi thamba maramna miyamna karisu tawba ngamdana leiribani handaksu BJP na lenga amuk semlabasu adumak irang asi loisenba ngamloi misimina hena thorakane mamangda su BJP na lenga pairakpa matamda misimina amadi irang kyarak hena thokre hojik chatharibe irang asi loisindana lenga semlabadi makhatana adumak lan asi makha chatharakigane buffer zone leite haraga changbadana athingba thamleba sina takpadi buffer zone asi lei haina takpane hojik leidiba PR lenga na matamda di khulai loina lokhalaga jingdagi amata lokhataba maramna lengak semlaga Kuki singna soidana landarakpa matamda taungi miyoi kya ama soidana asiana asoapan yawgane maramasina nakal animakta wakal taminaraba matung irang asi hana loisilaga lengak sembana achumba oigane BJP na lengak thugaibadagi hojik Manipur miyam asi awaba mayoknaribani hainasu marasi ke Education budget ki oina OBC ST scholarship singda lupa crore lising amagi extra fund khemchand hari education budget ki oina OBC ST scholarship singda lupa crore lising amagi extra fund khemchand minority scheme da di budget yamna pikthakre hari OBC SC amasung ST gi oiba budget asida lupa crore lising ama hena khemchand ST higher education fellowship na khwaidagi chawba boost phangdona lupa crore sahumga nipu oikhre minority singi oina scholarship scheme singda budget yamna pikthakre merit cum means scholarship ki professional course tadi sada 99 pithaduna mangam sandre hari masina madrasa education amasung minority singi oiba education system da polum ama thonget khre hari post matric ST gi oina tribal affairs ki makhada lupa crore lakh ahumga lising tarani thoi satruka nifumapan oiduna sada kunga taret hengat ke pre matric OBC EBC DNT gi oina sada 15.38 hengatuna lupa crore sahumga yankhai oikhe post matric minority gi oina sada 44 gi kat lakle masi komja 2024 ga yengnabada hanthabane national fellowship ki oina S gi oina lupa crore sani ga kuntra oire masi hanadagi sada 8.49 hengat hale hari anaubalengak na Manipur santi hajalan bangamloi constitution thugaiba khongtang oigani hana congress na phongdokhre Manipur gi governor na assembly da sumon tawramlaga session adu null and void oire hana laothokiba illegal ni constitution gi wangmadane masigi mathakta assembly kawraba matung da assembly gi last amadi next session gi marakta tha taruk ki gap laigadabane adubo anaubalenga ama semlaga assembly session ama kawraba su tha taruk ki gap adu henbana nauna semgadoriba lenga adu su lo na
yadaba India ki constitution thugai ba lenga ama oigani haina Megachandra na phongdokkhre